ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯦꯜꯂꯤ ꯌꯧꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯗꯥꯏꯅꯦꯜꯅ ꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯏꯌꯔꯕꯦꯒꯇꯨ ꯊꯝꯗꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯗꯥꯏꯅꯦꯜ ꯑꯃꯗꯤ ꯆꯅꯨ ꯋꯥꯕꯒ ꯆꯪꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕꯅꯤꯅ ꯍꯟꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯌꯥꯠꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯀꯣꯏꯕꯅꯤ ꯍꯥꯏꯔꯒ ꯂꯥꯛꯂꯒ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤ ꯊꯅꯝꯂꯒ ꯃꯣꯏꯅ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒ ꯍꯟꯕ ꯍꯥꯏꯅ꯫ ꯗꯥꯏꯅꯦꯜ ꯃꯊꯥ ꯁꯥꯅ ꯍꯥꯏꯅ ꯂꯥꯛꯄꯗꯤ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯟꯕꯅ ꯀꯔꯤ ꯃꯔꯝ ꯍꯥꯏꯖꯤꯜꯂꯒ ꯊꯅꯝꯒꯅꯤ? ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥꯅ ꯈꯪꯂꯛꯑꯒꯅ ꯃꯄꯥ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ꯫ ꯆꯅꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯅ ꯈꯪꯗ꯭ꯔꯦꯗ, ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦꯀꯣ꯫ ꯗꯥꯏꯅꯦꯜꯅ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤꯗ꯫ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯥꯞꯅ ꯂꯩꯍꯧꯔꯕ ꯄꯨꯔꯦꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯅ ꯇꯁꯦꯡꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯎꯈꯤꯗ꯭ꯔꯦ ꯁꯛꯇꯝ ꯑꯗꯨꯁꯨ, ꯇꯥꯈꯤꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ, ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯃꯉꯣꯟꯗ ꯙꯞꯀ ꯇꯧꯖꯕꯗꯨ꯫ ꯅꯨꯄꯥ ꯃꯥꯒꯤ ꯙꯞꯇ ꯅꯨꯄꯤ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯀꯤꯈꯤꯕꯗꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯙꯞ ꯑꯗꯨꯗꯕꯨ ꯎꯅꯤꯡꯂꯛꯏ꯫ ꯀꯨꯏꯔꯦꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯙꯞꯀ ꯇꯧꯕꯗꯣ꯫ ꯇꯥꯇꯣꯟ, ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯨ ꯂꯥꯛꯑꯣ, ꯑꯩ ꯅꯪꯒꯤ ꯙꯞꯇ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯅꯝꯕꯔꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯣꯜ ꯇꯧꯕꯁꯨ ꯉꯝꯗ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ꯫ ꯇꯥꯇꯣꯟ, ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯗꯤ? ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯃꯤꯕꯨ ꯑꯣꯠꯄ ꯌꯥꯝꯅ ꯍꯩ꯫ ꯑꯗꯨꯕꯨ ꯊꯥꯕ ꯉꯝꯗ ꯑꯃꯨꯛ ꯀꯛꯊꯠꯂꯤ꯫ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯅꯝꯕ ꯍꯧꯏ꯫ ꯇꯥꯇꯣꯟ, ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯉꯝꯗ ꯀꯛꯏ꯫ ꯑꯩꯁꯦ ꯌꯥꯝ ꯄꯥꯡꯗꯦꯀꯣ? ꯇꯥꯇꯣꯟ, ꯅꯪ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯑꯊꯣꯏꯕꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯨ ꯊꯣꯏꯕꯤꯕꯨ ꯌꯥꯎꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯕꯤꯗ꯭ꯌꯥꯁꯨ ꯊꯣꯏꯕꯤ ꯌꯥꯎꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯊꯣꯏꯕꯒꯤ ꯂꯨꯍꯣꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯔꯤꯇꯥ ꯑꯃꯗꯤ ꯖꯣꯏ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯄꯄꯥ, ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯗꯣ, ꯑꯗꯨ ꯀꯣꯏꯕꯗꯤ ꯀꯣꯟꯅ ꯀꯣꯏꯔꯁꯨ ꯌꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤꯕ꯫ ꯗꯥꯏꯅꯦꯜ ꯅꯣꯛꯃꯤ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯗꯤ ꯑꯕꯨꯒ ꯄꯨꯄꯨꯒ ꯆꯠꯈ꯭ꯔꯗꯨꯗꯤ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯌꯥꯎꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯄꯄꯥ, ꯑꯗꯨꯗꯗꯤ ꯑꯁꯦꯡꯒꯤ ꯆꯠꯁꯤꯀꯣ? ꯑꯩꯗꯣ ꯏꯅꯝꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯇꯧꯕꯅꯦꯕ꯫ ꯍꯣꯏꯅꯦ ꯎꯗꯧ ꯂꯩꯔꯁꯤꯗꯤ꯫ ꯄꯄꯥ, ꯑꯗꯨꯗꯤ ꯑꯩ ꯕꯤꯗ꯭ꯌꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯗꯥꯏꯅꯦꯜ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗ ꯑꯣꯜꯂꯛꯇꯨꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯅ ꯀꯔꯝ ꯑꯃꯨꯛ ꯍꯥꯏꯈꯤꯕ? ꯀꯔꯝ ꯊꯣꯛꯄ? ꯗꯥꯏꯅꯦꯜ ꯃꯊꯥ ꯁꯥꯕꯅꯤ ꯃꯆꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯕ ꯈꯟꯕꯗ꯫ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯅ ꯕꯤꯗ꯭ꯌꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤꯖꯩ꯫ ꯅꯨꯄꯤ, ꯑꯩꯗꯣ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯂꯥꯛꯑꯅꯤꯌꯦ꯫ ꯕꯤꯗ꯭ꯌꯥꯅ ꯑꯗꯨꯗꯗꯤ ꯁꯣꯏꯔꯅꯨꯀꯣ? ꯄꯄꯥꯅ ꯑꯁꯦꯡꯒꯤ ꯆꯠꯅꯤ ꯍꯥꯏꯌꯦ꯫ ꯄ꯭ꯔꯤꯌꯥ ꯍꯣꯏꯁꯨ ꯍꯥꯟꯅ ꯑꯊꯣꯏꯕ ꯍꯣꯏꯗ ꯂꯩꯔꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯗꯣ ꯑꯅꯤꯗꯨꯗꯤ ꯂꯩꯕ꯭ꯔꯣ? ꯃꯄꯥꯟꯗ ꯂꯩꯍꯧꯋꯦ, ꯄꯥꯏꯍꯜꯂꯧꯔꯥ? ꯌꯥꯔꯅꯤꯗ, ꯁꯨꯝ ꯍꯪꯕꯅꯦ꯫ ꯑꯗꯣ ꯇꯥꯆꯧꯗꯤ ꯍꯔꯥꯎꯕ꯭ꯔꯥ? ꯂꯨꯍꯣꯡꯂꯝꯗꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯕ? ꯅꯠꯇ꯭ꯔꯒꯅ ꯀꯞꯄ꯭ꯔꯥ? ꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯕꯤꯗ꯭ꯌꯥ ꯅꯣꯛꯃꯤ ꯀꯞꯇꯦꯗ, ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ? ꯐꯤꯂꯝꯗꯗꯤ ꯌꯥꯝ ꯀꯞꯅꯩꯗꯨꯗꯤ꯫ ꯐꯤꯂꯝꯗ ꯅꯨꯄꯥꯕꯨ ꯀꯞꯄ꯭ꯔꯅꯦ? ꯅꯠꯇꯦ, ꯀꯩꯅꯥꯗꯨ ꯀꯞꯅꯕꯅꯦ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯇꯕꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯆꯠꯄꯒꯤ ꯀꯞꯄꯒꯤ ꯋꯥꯅꯤ꯫ ꯕꯣꯔꯗꯤ ꯀꯅꯥꯝꯇꯅ ꯊꯥꯗꯣꯛꯂꯒ ꯆꯠꯇꯧꯁꯨ ꯅꯠꯇꯦ꯫ ꯍꯣꯅꯦ, ꯀꯞꯄꯤꯕ ꯅꯨꯄꯥꯗꯨꯗꯤꯅꯦ, ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯏꯟꯊꯣꯛꯂꯝꯗꯥꯏꯒꯤ ꯀꯞꯄ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤꯅ ꯉꯝꯂꯣꯏꯗꯕ ꯅꯨꯄꯥꯗꯤꯅꯦ ꯀꯞꯄ ꯍꯧꯅꯗꯦ꯫ ꯏꯁ, ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯆꯨꯝꯃꯦ, ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯂꯩꯄꯣꯟꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯃꯤꯔꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤꯔꯣꯝꯒꯤ ꯏꯃꯨꯡꯒꯤꯇ ꯈꯟꯕ, ꯁꯣꯝꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯕ꯫
Mama mapagidi karisu hana yengdaba nupirongini bo hairdi mathan thangkatlaga chenba adugumba jathiduna ama hoi nupironggisu yengdaba yade moisu aikhoiga imung amata oirabane leita laira awana haisidi tatok tasin tawgadabane adubu ka henba ama lei adugumba jathiduna adhamora haido adudi kapturdi mina adhamora gi jathida chinglaro hairo nangise Bidya nokthore e Thubi ai di sire da hoi chingdre os no kanu he Priya purple black tuna makhwanga me tuna is ai khoina somda uncha phawba maku khwe aduga nangna somda phone da romance ka chitharadana ai mahapapi kana no masi mayum palaba nu pini ne macha su leirabane Bidya nokmi leiri Priya phone kadu taplak tuna manakong da thamduna araibi so puthokduna ai nang aina haisi tadro Thoibi itap-tapna Priya phone da manakong da ki thangdoktuni yengi aduga Bidya ding le Bidya su khangbangam da phak nakthore Priya na sauna kaino kaigi phone ka tawi reino laktana chakawudoina lani yari thamo no alode Asi haraga phone patka Priya phone do magi mawngda mapukte epsenki aduga Bidya da amuktang paina yenglamlaga thoki Bidya su nokna inare Daniel machanupi ki kate changla Sana loisilo shopping chatlusi Thoibi harauna ya hoi papa Thoibi washroom le changkhre Daniel wakhal sums khali aduga phone do tapai tu na thukle Thoibi su harauna irulu thuklaga chamna ke jai Ichasuna loidribo nangbo Papa loidore Thengene nangbo thengladi nuai tine Ai papa thoklage Januna thuroko Thoibi thenglaboi ningdana prap thore phone su adum ningsingludre Daniel makhada ngai duna leirami mama machana kumlakpaduda Lo thengladi nuai ti tawbani kai chatana apam pamba yengba yaidana ngaladi Ai papa Mama machani du gari da kakhale Daniel su gari da thauduna shopping mall amada la Thoibi di harauna apamba pot khanduna mapada leheli adubu chanudi kya khandre kari su pamdre haiduna Thoibi gi apamba khara leiraga halae moine hotel di yorupada namita ga dori Thoibi su wabagi hipkhre Somda purel su athoibagi luhungba chatlu haiba yada da leiri atu kuina luhungba malai haiduna langlibatu nongmata kari watli kari tawruge haiduna hanglude laktuna phamduna awa nungai wari tawbra haisu tawde magi thokpa kada sur nairaga sumlei Nungshi machagi kada changlaktuna Mucha thoi Purel tumlambadagi mamagi khonjel tabada tapna hogalaktuna phammi Nangbu nabungi luhungbadu ngayakta chatuna yengluba yadro mina karini khalamgani adugi sumathakta mamagi mapamni ichana setningdrasu ngayak yorubana phagani ne Purelna ai lungba numitoina chatke mama hoina mama hoido saudana ba khara haibiyo ai do handak isai nungai ti tawbani Nahan makai already machana masangam de haibadu pakhatladabani adubu ngasidi pakhat pataude machanupagi honglakliba mawngdu khangbana karisu haide adubu mapi iradi cheli mama oibidu karamna machana ningba kaina hingbadu yengbangamdre chimbalda karisaude haibasu thamoidadi sokle haiba khangle machagi soklaba thamoidu mama oibina manung khutna ubangami adubu magi mapuroibagi ningaida machagi awaba hangde khangna una mitanglabagum leiri ngasisu haujiksu mikupsisu haina athoibagi luhungbasu loikhre purelna hengamdana adum chatkhidre luhungbadusu athoibasu nungaijadi malaktabadu leirang amadi athoiba ahalaman singna hainabu oirabasu luhungdringei masa khangnaduna tha kya loinaduna laklaba oibana
ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯗꯦ꯫ ꯕꯤꯗ꯭ꯌꯥꯗꯤ ꯃꯅꯝ ꯂꯥꯛꯄꯗꯒꯤ ꯃꯇꯣꯟ ꯊꯣꯛꯑꯦ꯫ ꯂꯥꯡꯕ ꯄꯥꯝꯖꯕ ꯑꯣꯏꯕꯒ ꯂꯩꯔꯥꯡꯅ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯑꯅꯤꯗꯨ ꯆꯥꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯥꯡꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯊꯣꯏꯕ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯁꯥꯎꯅ ꯀꯨꯏꯀꯧ ꯀꯧꯏ꯫ ꯂꯩꯔꯥꯡ, ꯂꯩꯔꯥꯡ, ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯣ? ꯇꯥꯗ꯭ꯔꯣ ꯍꯥꯏꯕꯅꯦ? ꯈꯣꯟꯗꯨ ꯀꯟꯕ ꯍꯦꯟꯃꯟꯕꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯕꯥꯗꯨ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ꯫ ꯑꯩ ꯏꯁꯨ ꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯑꯕꯣ, ꯂꯩꯔꯥꯡꯗꯤ ꯃꯥ ꯀꯥꯏ ꯆꯠꯈꯤꯒꯦ? ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯊꯕꯥ ꯃꯃꯤꯠ ꯎꯕꯣꯏ ꯎꯗꯕꯣꯏ, ꯄ꯭ꯔꯤꯌꯥ ꯂꯥꯛꯇꯅ ꯁꯤꯡꯖꯨ ꯂꯩꯕ ꯊꯣꯛꯈꯤꯕꯅꯤꯅꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕꯣ? ꯍꯧꯖꯤꯛꯇꯤ ꯊꯣꯛꯈꯤꯕꯅꯤꯅꯦ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯁꯨꯕꯣ? ꯑꯊꯣꯏꯕ ꯈꯨꯝꯐꯝ ꯑꯃꯨꯛ ꯈꯪꯗ ꯏꯀꯥ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ... ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯍꯣꯠꯂꯤ꯫ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯊꯕꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯍꯦꯛ ꯎꯅꯤꯡꯂꯒꯅ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯣꯛꯂꯨꯔꯣ, ꯏꯁꯨꯁꯤꯗꯤ ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁ, ꯌꯥꯔꯅꯤꯗ, ꯁꯨꯝ ꯍꯪꯕꯅꯤꯕ ꯑꯕꯣ꯫ ꯈꯪꯉꯤꯗ ꯈꯪꯉꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯂꯒ ꯆꯪꯈꯤ꯫ ꯑꯊꯣꯏꯕ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯇꯧꯗꯨꯅ ꯂꯩ꯫ ꯊꯥꯆꯧ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯇꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯊꯣꯏꯕ ꯍꯥꯏꯔꯞ ꯁꯨꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯔꯥꯡ ꯉꯛꯅ ꯀꯩꯗꯧꯔꯖꯥꯅꯣ? ꯕꯤꯗ꯭ꯌꯥꯅ, ꯏꯅꯝꯃ, ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯨꯔꯣ, ꯇꯥꯆꯧꯁꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯆꯥꯊꯣꯛꯎꯔꯣꯀꯣ꯫ ꯍꯣꯏ꯫ ꯂꯩꯔꯥꯡ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯄ꯭ꯔꯤꯌꯥꯅ, ꯅꯣꯏ ꯇꯥꯆꯧꯁꯤ ꯈꯝꯕꯜꯂꯤꯕ ꯖꯥꯠꯂꯣ? ꯕꯦꯝꯃꯅ ꯑꯃꯨꯛ, ꯃꯤ ꯅꯨꯄꯤꯁꯦ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯁꯥꯎꯕ ꯑꯣꯏꯔꯝꯅꯤꯍꯦ꯫ ꯄ꯭ꯔꯤꯌꯥꯅ, ꯁꯦꯁ, ꯅꯣꯏ ꯇꯥꯆꯧꯁꯤ ꯅꯩꯀꯣ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯋꯥꯔ ꯇꯧꯔꯝꯗꯅ, ꯇꯧꯔꯣꯍꯦ, ꯃꯤ ꯑꯣꯏꯅꯔꯤꯅꯦ꯫ ꯕꯦꯝꯃꯅ, ꯈꯠꯈ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯁꯨ꯫ ꯁꯣꯝꯗ ꯂꯩꯔꯥꯡꯗꯨ ꯃꯄꯨꯔꯣꯏꯕꯅ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯀꯤꯅ ꯀꯤꯅ ꯆꯪꯂꯛꯏ꯫ ꯑꯊꯣꯏꯕꯗꯨ ꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯎꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯆꯧ, ꯊꯥꯆꯧ꯫ ꯑꯊꯣꯏꯕꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯂꯩꯔꯥꯡ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ, ꯊꯥꯆꯧ, ꯀꯩꯗꯧꯔꯒꯦ, ꯅꯁꯥ ꯉꯝꯗꯕ꯭ꯔꯥ? ꯑꯗꯨ ꯐꯥꯎꯕ ꯑꯊꯣꯏꯕ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯊꯥꯆꯧ, ꯀꯩꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯑꯊꯣꯏꯕꯒꯤ ꯄꯥꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯂꯩꯔꯥꯡ ꯍꯦꯟꯅ ꯄꯥꯈꯠꯅ, ꯑꯩꯗꯣ ꯕꯤꯗ꯭ꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯄꯗꯨꯗ ꯊꯣꯛꯂꯨꯕꯅꯦꯕ, ꯃꯇꯨꯡ ꯊꯣꯛꯑꯔꯣꯏꯒꯦꯕ꯫ ꯑꯊꯣꯏꯕ ꯍꯟꯗꯛꯇꯤ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯗꯣ? ꯂꯩꯔꯥꯡ ꯅꯣꯟꯊꯗꯨꯅ, ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯇꯜꯂꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯅꯪ ꯂꯩꯁꯥꯕꯤꯔꯣ? ꯅꯪ ꯂꯩꯁꯥꯕꯤꯔꯕ? ꯅꯪ ꯂꯩꯁꯥꯕꯤꯒ ꯄꯨꯟꯅ ꯆꯠꯂꯤꯁꯦ? ꯂꯩꯔꯥꯡ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯊꯣꯏꯕ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯦ? ꯂꯩꯔꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯩꯔꯥꯡꯅ ꯃꯄꯤꯒ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯑꯁꯥꯎꯕꯗꯨ ꯐꯥꯊꯖꯩ꯫ ꯌꯥꯔꯦ, ꯅꯄꯤꯗꯣ ꯇꯩꯊꯣꯛꯑꯣ꯫ ꯂꯩꯔꯥꯡ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯩ ꯑꯁꯦꯡꯀꯤ ꯍꯌꯦꯡꯈꯩꯗꯤ ꯆꯠꯂꯔꯣꯏ, ꯂꯩꯁꯥꯕꯤ ꯁꯥꯕꯁꯨ ꯅꯠꯇꯦ, ꯕꯤꯗ꯭ꯌꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ, ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯆꯠꯆꯔꯔꯣꯏꯒꯦ꯫ ꯑꯊꯣꯏꯕ ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯠ ꯑꯣꯜꯂꯛꯏ꯫ ꯅꯉꯣꯟꯗ ꯀꯅꯥꯅ ꯄꯤꯌꯨ ꯍꯥꯏꯒꯦ? ꯂꯩꯔꯥꯡ ꯍꯧꯖꯤꯛꯇꯗ ꯑꯔꯩ ꯊꯥꯒꯩ ꯁꯪꯗꯣꯛꯂꯝꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯖꯤꯛ ꯅꯣꯡꯃꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝ ꯑꯣꯜꯂꯛꯄꯗꯨꯗ ꯉꯛꯂꯤ꯫ ꯑꯊꯣꯏꯕ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯋꯥꯅ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗꯕꯁꯦ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯊꯕꯛ ꯋꯥꯅ ꯇꯧꯔꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯔꯒ ꯐꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯗꯤ ꯁꯥꯎꯕ ꯇꯥꯕ꯫ ꯂꯩꯔꯥꯡ ꯇꯞꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯇꯥꯏꯗꯨ ꯂꯧꯊꯣꯛꯏ꯫ ꯁꯦ, ꯐꯤꯁꯦ ꯍꯥꯟꯅ ꯍꯣꯡꯗꯣꯛꯁꯦ, ꯑꯗꯨꯒ ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯂꯛꯀꯦ꯫ ꯑꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯖꯩ꯫ ꯂꯩꯔꯥꯡꯁꯨ ꯑꯊꯣꯏꯕꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ
ꯊꯨꯞꯆꯤꯟꯈ꯭ꯔꯒ ꯊꯝꯈ꯭ꯔꯦ ꯈꯣꯡꯎꯞꯇꯣ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯀꯩꯅꯣꯝ ꯁꯦꯝꯃꯣ ꯍꯣꯏ ꯇꯥꯆꯧ ꯂꯩꯔꯥꯡꯗꯨ ꯊꯣꯛꯂꯛꯄꯗ ꯕꯤꯗ꯭ꯌꯥ ꯍꯣꯏ ꯆꯠꯇꯧꯒꯦ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯅꯣꯏ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯍꯜꯂꯒꯦ ꯅꯃ ꯑꯊꯣꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯒ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯈꯩꯗꯨ ꯊꯤꯟꯕ ꯊꯣꯛꯂꯛꯏ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯏꯅꯃ ꯇꯥꯆꯧꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯕꯤꯗ꯭ꯌꯥꯅ ꯀꯩ ꯋꯥꯍꯪꯅꯣ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯅ ꯁꯤꯡꯅꯕꯁꯦ ꯅꯨꯡꯁꯤꯕ ꯀꯌꯥ ꯌꯧꯗꯦ ꯍꯥꯏꯅꯩꯌꯦ ꯕꯦꯝꯃꯅ ꯃꯤꯅ ꯇꯧꯋꯦ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯒꯗ꯭ꯔꯣ ꯑꯄꯪꯕꯤ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯇꯥꯆꯧꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯗꯃ ꯂꯩꯔꯥꯡ ꯃꯃꯤ ꯂꯥꯎꯊꯣꯔꯛꯇꯨꯅ ꯑꯩꯃ ꯑꯩꯗꯤ ꯀꯥꯎꯋꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈꯤ ꯑꯍꯨꯝꯗꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯂꯩꯔꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐ꯭ꯔꯤꯖꯇꯒꯤ ꯍꯩ ꯃꯍꯤ ꯂꯧꯊꯣꯛꯂꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯀꯩꯅꯣ ꯑꯗꯨ ꯀꯨꯏꯔꯤꯗꯦ ꯂꯩꯔꯥꯡ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯂꯛꯏ ꯑꯊꯣꯏꯕ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯡꯔꯕꯣ ꯀꯥꯎꯕꯒꯤꯅꯦ ꯑꯩꯗꯣ ꯑꯊꯣꯏꯕ ꯍꯩ ꯃꯍꯤꯗꯣ ꯂꯧꯗꯨꯅ ꯊꯛꯏ ꯑꯃꯨꯛ ꯀꯞꯄꯛꯀꯅꯨꯀꯣ ꯀꯞꯆꯦꯠꯄꯤꯁꯤꯗꯤ ꯑꯗꯨ ꯃꯣꯏꯕꯨ ꯍꯟꯈ꯭ꯔꯕꯣ ꯂꯩꯔꯥꯡ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯟꯈ꯭ꯔꯦ ꯑꯗꯨ ꯊꯤꯟꯗꯣꯛꯄ ꯌꯥꯎꯔꯨꯕꯅꯦ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯊꯕꯛ ꯑꯇꯩ ꯇꯧꯖꯧꯔꯣ ꯂꯩꯔꯥꯡꯁꯨ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕ ꯅꯣꯡꯃꯤ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯗꯅ ꯅꯨꯄꯤꯒꯤ ꯃꯁꯛꯀ ꯎꯕꯁꯤꯗꯤ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝ ꯎꯒꯦ ꯐꯪꯗꯕ ꯅꯨꯄꯤ ꯃꯥꯗꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯅꯣꯡꯃꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯏ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯊꯣꯏꯕꯤꯗꯒꯤ ꯎꯕ ꯐꯪꯂꯤ ꯃꯃꯥ ꯆꯅꯨꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯖ ꯃꯥꯒꯤ ꯃꯄꯥꯎ ꯍꯪꯖꯕꯅ ꯃꯊꯧꯗꯥꯡ ꯑꯣꯏꯔꯛꯂꯤ ꯑꯩꯅꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯅꯗꯤ ꯉꯥꯏꯍꯥꯛꯀꯤ ꯗꯤꯂꯦꯟꯕ ꯑꯣꯏꯔꯕ ꯐꯔꯦ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯀꯥꯎꯕ ꯇꯝꯂꯒꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯡꯅꯤꯡꯂꯔꯣꯏ ꯊꯃꯣꯏꯁꯤꯁꯨ ꯏꯗꯣꯝ ꯐꯥꯊꯖꯔꯒꯦ ꯐꯠꯇꯕ ꯃꯤꯑꯣꯠꯄ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯅ ꯑꯉꯥꯎꯕꯤ ꯑꯣꯏꯕ ꯅꯪꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯕ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯈ꯭ꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯏꯆꯤꯜꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏꯒꯦ